ITLF na INC the separate administration bill Puthoknaba Chithi Tharamle Saratkumar Pawasi Kangla Pau se dagi laukhatsabane Haujik pangthokliba parliament session asida mapandagi lakpa foreigner singna semba ITLF amade kotuna separate administration gi bill ama puthokpiduna pass tawbinaba congress ki lusingba Rahul Gandhi amade Malik Arjun Kharge da Chithi ama Tharamle haina BJP Manipur Pradesh ki general secretary K Saratkumar na phongdokre Hiram asigi matangda ngasi ni taipa chuthekta leiba thambal sanglenda pangthokiba pawgi mifam amada K Saratkumar na hai INC amadi narco terrorist haibade mapandagi lakwa foreigner singna semba ITLF amadi kotuna makhoigi separate administration asigi bill ama parliament session asida puthoknabagi yanaramba asina takbade Congress party na mapandagi sanglakliba foreigner sing narco terrorist asiga mari leinai haibasi chignadaba ngamde amaromda makhoiga yanakhibagi matunginna Handak pangthokiba Lok Sabha election asida kuki gi polling station sing asida same percent makti phangba yadavanina 99% di Congress da vote piragani haiba wafam sing yaure kuki sing na tawrokpa demand sing Congress na su tawrokpa sinadi makhoi animak manungda yanaramle haiba wafam takle haina su phongdokhe hanagi minister Thangmelian Kipgen laikhidre pawasi pawjel pawse dagi lokhatsavane Kangpokpi assembly constituency dagi 1995 dagi 2007 fawba ta mari rakta MLA waina kakiba Thangmelian Kipgen na ngarang December taragi numidung bamatong pung 3 minute ni fuga mga rom tabada laikhidavada Manipur ex MLA Welfare Association na awaba phongdorokle association sigi president BD Biharing na thadorok pa awaba phongdorok pagi chairwala mada laikhidraba Kipgen asi ta maridak MLA waina karambada natana horticulture minister amade hill area committee gi chairman suwairamme masagi chahi humudraga mathoi sukhrai mahagna laikhidaba sida Association asigi maikai dagi awaba phongdokpaga loinana imung manungda lupa lising kuntra gi tengbang su pikre haire kaksing da naha ani thauri yalaga siramle pawasi pawjel pawse dagi lokhatsavane kaksing district ki kaksing police station gi manungsan ba sumnang laikai ashram maning da hoba uchan pambi amada miyoi ani thauri yalaga siramle haire thawdok adugi matangda police tagi phangba pawgi matunginna laikhidraba miyoi ani adu kaksing sumnang laikai SBI Bank Manaktage Mayang Langbam Kumarjit Elias Amuthoi Chahi Kuntraga Mathoi Apokpa Rajan Amade Kaksing Waidi Dagi Naurem Mahesh Chahi Kuntaruk Apokpa Rameswar Kauba Miyoi ni haiba khangba ngamle imung manung dagi phangba pawgi matungin tha asigi mangagi ayuktagi yumdagi thokibadagi mafam khangdana leirakhiba ni haire February thada ISSLC examination pangthoknaba sem sare Akham Joy Kumar Pawasi Kangla Pawse dagi lokhatsavane Board of Secondary Education Manipur Bosem gi chairman Akham Joy Kumar na haikre mathang sahi gi February thada Board of Secondary Education Manipur na lauba High School Living Certificate ISSLC examination pangthokna ba sem sare wafam asi Bapupura da leiba Bosem gi office ta ngasi pangthokpa paw gi mifam amada mahakna phongdokhibane mahakna makha taraduna sahi khuding gi Board of Secondary Education Manipur Bosem na lauba High School Living Certificate ISSLC examination asi Mathang sahi February gi ahum suba chayol fawbagi manungda pangthoknaba honabaga loinana examination asi pangthokpada miyamna ngamba mateng pangbiyo lairiba school singnasu Bosem na piriba form fill up ki matam thengtha vidana ba honabiyo class 10 gi textbook phangdabagi awaba lairiba sing haujikti lairik marang kaina Bosem da laire textbook phangdaba singna Bapupura da laiba Board of Secondary Education Bosem Manipur gi office da laglaga lauraba yagane Class 1 dagi 3 fawbagi textbook haukiba sahi kayada color waidana phongba adu lakliba sahi asidagi color waina phonglaga nei atopa state singdagi tadana lamdam asigi mahiroina hengadaba thabak kaya paikhalagani haikhe pawmi singna hangba wahang amagi pawkhum piraduna Bosem gi chairman Akham Joy Kumar na makha taraduna hai Manipur lenga ki notice matunginna aiha ki chairman gi matamasi sahi ahum deputation da makha taba notice thoglakpadagi matam khara loiduna leirurabane Adubu Manipur Laingangna December tarukta order ama thoglakpadagi hangduna leiriba chairman gi phamasi apply tawkheng laibak fabadagi amuk December gi tang 8 da Bosem gi chairman oina khalakpani haina mahakna phongdokheng